Masa Khanghandana Loumi lising amaga chani taraga mathoigi mamingda Yamlaba longi Senphamsing Bengdagi Louthoklamle rally Chatkhre Kamjong district ki tangkhul hundung khulendagi somi awungsi kauba miyoy amana Loumi lising amaga chani taraga mathoidagi government ki oiba scheme singi kanaba pigani haina che sangsing khomgalaga Masa Khanghandana Bengdagi Yamlaba Senphamsing loan oina Louthoklambaga mari lenana chenariba miyoy asigi mathakta ain gi oiba sairak pigadabani haina ngasi Ukhrul district headquarter da Yamlaba Loumi singna rally chatuna davi taukhre rally adu ngasi Ukhrul district headquarter gi town hall dagi hauraba matung SP office tamna chatkhe loinana additional SP ringthing hungchui gi khuthang da SP da memorandum pisinduna thogdok asida somi awungsi gi mathakta FIR lawgadabani haina taksinkhre hairiba miyoy asina IDVI bank dagi Loumi lising ama aduga Canara bank dagi Loumi chaniga taramathoi gi document sing saraga Kisan credit card loan gi senfam asi Louthoklamne hai riba loan gi senfam sing asi ngasi dagi na chahi tararom gi mamangda miyoy asina Louthokibane loan gi senfam na Loumi amam da lupa lising yankhai ni hai re khongjang asi ga mari lainana joint action committee IDBIN Canara bank false loan gi convener Zaidas GS na phongdokibada makhoi gi mamingda bank dagi loan laukhre haibasi bank na loan gi senfam adu pithoknaba makhoi da legal notice tharaglaba matam khakta da khangkhibane Thogdok asida chenariba Kamjong district ki tangkhul hundung khulendagi somi awungsi apokpa leikhidraba angai awungsi haidiba miyoy asina government na paikhaliba tongan ba scheme singi khudong chaba sing adu pigani haina Loumi sing asidagi electoral identity card sing adu khongbakhibane loinana document sing adu sijinnaraga bank sing da submit tawkhraba matung kisan credit card loan amount gi senfam sing adu bank na beneficiary sing da sanction tawrakhibane loinana senfam sing adu farmer sing gi ayaba masung knowledge amata yaudana Kaksu society kuthangda withdraw tawthokibane adubu sasinaba che sangsingna makhoigi mamingda loan lauthokre haibasi farmer sing di khangjade loan sing di haibagi legal notice laklaba khakta da khangbane maram aduna thogdok asida chenariba somi awungsigi mathakta mari lainaba authority singna ain gi oiba action laukhanaba davi tawri haire Imphal Tural ge Waikhom Laikai mapada Anouba Ngawa Makhal ama Thengnare Imphal West district ke Khongnang Phaidekpi Waikhom Laikai mapada Imphal Tural dagi Anouba Makhal ge Ngawa Makhal ama Thengnare Mayai Lambi College ke Department of Geology ge L Arun Kumar amade M Thoibi na Thengnarakhiba Anouba nga Makhal asigi matangda mapung phaba report ama Biodiversity Journal da mayek sing na phonglokhe hiram asigi matangda thijiliba sing na phongdokpagi matungin hairiba nga Makhal asi Imphal Tural da phangbaga loinana India amadi kha nongpok Asia ge atai atopa mafam kharadasu adumak phangba thengnai haire nga Makhal asi athenba ising da leiba ngamme subnagi food ahumdagi na manga phawbadang luba ising da leiba ngamme Denioni de family gi manung chanba nga Makhal asi gi sub family na Chedrine ni diamond fish haina su khangnaba sigi masada higok masuna lange nga asigi maku punna nifugama thoi yawe adubu nga amomdadi khenaba khara lei haina report amana phongdokle ngawa amasung masiga manaba Makhal gi nga sing aruba amasung ichel kanba ising da leiba hainai asigumba Makhal gi Anouba nga Makhal kaya marum lamdam asida lairamba yai haina thajanare Manipur gi yellow nga Makhal ayamba kangkhul mutpagi phibam da lairuraba matungda fishery department na honabadage yellow nga Makhal khara marang kaina puthokpamak ngamdrabasu matam gi oina ningol chakau balakbada yellow nga Makhal khara puthoklaga miyamda phanganaba thawrang lakhotuna lakhibane panba yabadi Senapati district ta handakta sapu Chinese pangolin ama thengnabadage Senapati forest department amasung Sadimpukri village authority na matam sana rescue tawraga sa Makhal asigi masagi laifamda thadokhiba laikhrabane nongmagi masing hantharaktuna kangkhul mutkhiba yabagi phibamda lairuraba sapu ama laire haina Sadim Malingli village ki khunja amana pau pirakpadagi khudakta forest department na Senapati district ke district veterinary officer ga khusamnaduna sa adu rescue tawraga masada sogapan yawbra haina yengsilaba matung Wildlife Protection Act 1972 gi matungina thadokhibane Ahmedabad Air India plane crash Toukhibagi preliminary investigation report Thagatlakle Kaikhibagi Maram Khangdri Mamang tha June taragani thoida Ahmedabad ki international airport Air India gi Dreamliner 171 take off tawkhraba matung pokhaibadagi punna miyoy chani go hompu sikhiba madi miyoy ama khaktamak hingbagi thogdok adubu thijiliba investigation agency singna Ministry of Civil Aviation Government of India da preliminary investigation gi report pikhalakre haire agency na fangba pau gi matungin na pikhalakliba preliminary investigation report aduda hairiba plane asibu
karam tauna kaikhibano haibadudi chap chaba khangba ngamdri haire. Air India Dreamliner 171 Ahmedabad ki airport take off tawraba matung Kaikhibagi thokdok asigi thijiliba agency sing adudi Indian Air Force ki technical expert sing amadi AAIV gi official sing Hindustan Aeronautics Limited HAL amasung US National Transportation Safety Board NTSB yaubati masibu lusing liba AAIV gi Director General na sahi tawduna Ministry da pikhalakibani haire. Investigation team asida Aviation Medicine Specialist Air Traffic Control Officer sing su saruk yakhi haire. Panba yabade hairiba investigating team asina plane kaifam da thijin humjin bagi thabak chathaba matamda plane asigi black box phangba ngamkhiba asina plane asi karam tauna kaikhibano haibagi chapchaba khangba ngamdrabasu kaikhibagi maram chada yankhaide khangba ngamlagani haina su panare. Investigation asida phangkhiba black box asi tongan tongan balaibak sing maruwaina UK, USA, France, Italy, Canada amasung Russia da thaduna black box da yauriba recording sing asi kumna analyze tawna bahonari haina phongdorokle. Amaromda India gi oinade international flight service tawriba plane sing da yauriba black box da yauriba data sing asi kumna analyze tawbagi khulai matik sana leitabana kaikhiba plane adu da phangkhiba black box sing adu mapal gi laibak sing asi da thaduna data sing analyze tawna bahona khibani haina civil aviation gi official amana phongdorokle.